다다. 나라고 오늘 이거. 아니. 홍어만 하면 이게 자자 보ям 따이네 이게. 얘들아. 보잉가 비도 강구지. 딱 가리노 레저비 다 cái chai hay nè. Không nói vô cái shit không chỉ vô cái chai hay nè. 아들 아니네. 마만기 롱서도 키라니. 루파자니 등 다들이 그거 아씨 매 그이노 만 싸버도 aduga halagane na hospital bu halaga lupa lising kun kontra ting na be dai kata so malle awe ba mamai na sila sat tu yaw e bor ma na ba ba as kai khang de adu dum soi dram ni aduga ne khogi poyeng yam na pi ba kang gu je kaya sagan de ba ngan ngan zu dum han gi ba poyeng ga phajana pi da boy de lupa chani ka pi ba sahum ka pi mi je sini te mama o ge sa ri je nai pi ma Ôi ấy cái nó to rồi cả Huyền tôi đã ăn thử chất lại kìa Tatu à Mana Rapa Kano gari ka sam tho ngana cha cha rakne Cái nổ imagine hong chắc cái này rồi Kari no Imana ngarang dagi asti cha na ba na hai ri si gari si sam tho hai rakne hujik chalani baba ta ro hai rakne As bai ai đi bữa cào thôi thế nào thôi mà này ai số asti cha cha rồi mình hỏi ai asti đó không mà phải cho thu cái nhà rồi ai nữa thế đi cái thâu bên ngay lấy thế đồn mà ôi nó thìn vào hầu đấy thiêng đâu đi tàu gì là làm biết à ai đi thì rồi tao muốn tụi thiêng nghe rồi đi bao đâu trong ngô rồi đây 이거 파자들이라 떠오르지 뭐. 씨라, 빠치 시세사 갈로니. 그 로이지 못 떠오르지 뭐. 아, 로이가 돌아. 아나 칼레바. 좀 당당하네 이제. 난 뭔가 사 이거 아이 하울라 했네. 난 뭔가 사. 오, 로이를 지디 가이 돌아게. 난 할라 에도 가이 돌아. 도로 야들. 수레네 떠오르지. 나간비. 세단 줄 라이바 난그래. 떠오르지. चलो. 나봉기 세단 남다 프로. 소리인데 이 윤다 사카 프로저 하려면 이반데 유주 탁번나 때미나 반짜더지 뭐. 나 부대 로징아 시디. 싸가더니 그이노. 하나 하이기네. 마이더디 오게 비자니나. ngang bulak di sana. Ngambil. Mai hala pala sala je. Ado nang uren poyeng bu kaya tawduri ke. Yam tawai dan tadi. Paisa yam chille. Lising ama taw madam. Pai pai. Lai sha ma nam jeng ina pharo do kani sia. Ai yai adu mai tagi yak no bini phajani yai. Oh lai sha ma nam ji. Sha Ime. Kai toi ji de. Nó tông chứ lắm, không phải chậm đứt thằng chứ lắm. Hai. Chi tong si rồi vậy bộ. Đây là hậu tre adu to Chị chắp cô mấy cái nó xí đi. Alo. Nang kai do tham ma lo. Tham rồi. Sai ai lak pa dane don lo ye ho rabani ngasi ne akhoi ni theng du ni go re. Aku đâu có đi 제 다들 홍무 sakre adu ko dorong khang le ru ima ju iban sakre cha hak na rame ta ton ju moi ma na gi bari cha ne bari ka ngai im de cha do ji yen la kai nong lo sa si na na hor ba da hong na bi mi he wat pa ka ji ha ba cha ding ba da sa ji ke doroge ren cha ni nang he cha ge har ka ni da ho lo ro ai gari shot thilam da ni ba 제 गाड़ी छोड़ दे 제 ओ खोंग ना तुम चलो इनक नक बजदा गाड़ी दा हाय ले अस इंग बजदा खरंग न चाजे हावाने हो हो अदुदे बारो शेम मुको आई फाट लाई रुकी के 제 और शेम बा 하 सेब द्रे कुइरो गातन 예 짝지 한글라 봐 한글라지 라 쉐이누 비즈까지 넣으래누 강대 아이씨 짝라면 지디 짝 티르고 더러 인자가 그래 짤넌 동지 둘이 tummal래 아이는 짤이만 문들 부드러워 근데 Som sa lo dre lo. Sida. Ồ, mà đánh bụng. Ya ta ni pham ma ni sida.
ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯌꯦꯂꯣ ꯏꯟꯕ ꯑꯃ ꯌꯥꯎꯕꯗꯣ ꯌꯥꯏꯌꯦ ꯐꯖꯩꯅꯦ ꯑꯗ ꯑꯩꯉꯣꯟꯗ ꯌꯦꯡ ꯑꯃ ꯇꯧꯕ ꯀꯩꯅꯣ ꯃꯥꯇꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯄ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗꯔꯥꯅꯦ ꯑꯣꯟꯅꯔ ꯆꯥꯛꯂꯥ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯋꯥꯀꯟ ꯄꯪꯆꯥ ꯁꯥꯒꯠꯂꯨꯔꯤ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯤꯁꯦ ꯌꯥꯝ ꯆꯪꯉꯛꯇ꯭ꯔꯤꯁꯦ ꯃꯣꯏ ꯑꯉꯥꯡ ꯑꯗꯨꯝ ꯆꯥꯅ ꯊꯛꯅꯕ ꯍꯣꯏ ꯆꯥꯅꯕꯗꯣ ꯁꯣꯝꯗ ꯑꯣ ꯄꯨꯔꯥꯅꯤ ꯆꯪꯉꯥꯏ ꯁꯣꯝꯒꯤꯗꯣ ꯄꯤꯔꯝꯃꯣ ꯑꯁ ꯀꯔꯤꯅꯣ ꯄ꯭ꯂꯥꯎ ꯄꯨꯁꯜꯂꯛꯏꯁꯤꯕꯣ ꯆꯥꯅꯤꯡꯉ ꯇꯧꯔꯤꯌꯣꯅꯦ ꯊꯣꯛꯅ ꯇꯧꯅꯤ ꯁꯤꯁꯨ ꯅꯪꯅ ꯈꯔ ꯃꯤ ꯗꯣꯗꯥ ꯇꯧꯕꯗ ꯇꯧꯋꯦꯕ ꯈꯔ ꯀꯧꯔꯛꯑꯣꯕ ꯄꯨꯖꯔꯛꯁꯤꯅꯤ ꯀꯩꯗꯧꯔꯒꯦ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯗ ꯅꯪꯕꯨ ꯑꯗꯨꯗꯤ ꯀꯧꯔꯛꯎꯗ ꯑꯩꯕꯣ ꯀꯧꯔꯛꯀꯦ ꯀꯩꯗꯧꯔꯒꯦ ꯀꯔꯤꯝ ꯊꯥꯔꯛꯇ꯭ꯔꯤꯕꯅꯤꯀꯣ ꯑꯩꯁꯦ ꯑꯥꯗ ꯉꯥꯝꯅꯦ ꯕꯨꯡꯉꯣ ꯁꯣꯝꯗꯁꯨ ꯃꯤ ꯂꯩꯔꯤꯌꯦ ꯍꯣꯏ ꯁꯣꯝꯗ ꯆꯥꯅꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯗ꯭ꯔꯤꯕ ꯊꯨꯔꯛꯑꯣ ꯑꯁ ꯑꯇꯣ ꯑꯥꯗ ꯉꯥꯝ ꯂꯩ ꯃꯥꯗꯤ ꯄꯨꯔꯛꯄ ꯃꯥꯜꯂꯦ ꯄ꯭ꯂꯦꯠꯅ ꯀꯩꯅꯣꯝꯁꯨ ꯄꯥꯏꯔꯛꯑꯦ ꯇꯥꯎ ꯀꯩꯅꯣ ꯑꯣ ꯀꯔꯤꯅꯣ ꯄꯣꯠ ꯌꯦꯡꯉꯥꯟ ꯇꯧꯁꯜꯂꯛꯏꯁꯦ ꯆꯥꯔ ꯄꯨꯊꯣꯔꯛꯑꯣ ꯉꯁꯥꯏꯗꯤ ꯇꯥꯗꯦ ꯍꯥꯏꯕ ꯄꯣꯠ ꯌꯦꯡꯉꯥꯟꯅꯦ ꯇꯧꯕ ꯄꯩꯁꯥ ꯂꯩꯇꯕ ꯀꯥꯟꯅꯤ ꯁꯦ ꯃꯤꯡꯗꯣ ꯑꯣꯏꯅꯥꯝ ꯍꯦꯝꯕ ꯌꯥꯡꯕꯣꯛꯄꯤꯅꯦꯌꯣ 1,000ꯅꯤꯀꯣ ꯏꯔꯦ ꯂꯥꯏꯁ꯭ꯔꯝ ꯄꯤꯁꯛꯅꯤ ꯁꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯃꯦꯟ ꯄꯣꯛꯄꯤꯗꯣꯏꯅꯦ ꯑꯗꯨꯝ ꯕꯨꯡꯉꯣ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯂꯝꯁꯨ ꯂꯥꯞꯄꯒ ꯅꯣꯏ ꯇꯥꯃꯣ ꯈꯣꯏꯅꯤꯁꯦ ꯊꯦꯡꯖꯜꯂꯛꯑꯦ ꯀꯩꯅꯣ ꯆꯥꯅ ꯊꯛꯅꯕꯗꯣ ꯉꯁꯥꯏꯅꯁꯨ ꯈꯪꯈ꯭ꯔꯕꯅꯦ ꯑꯉꯥꯡ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯝꯕꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯗꯥꯅꯧꯗ ꯍꯥꯏꯔꯒꯦ ꯑꯣ ꯊꯣꯔꯛꯑꯣ ꯏꯁꯤꯡꯒꯁꯦ ꯌꯥꯗ꯭ꯔꯦꯕ ꯏꯁꯤꯡ ꯊꯛꯃꯟꯗꯅ ꯏꯁꯤꯡ ꯊꯛꯈꯥꯏꯅ ꯇꯧꯔꯤ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯑꯦꯔꯥ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤꯕꯣ ꯑꯩꯈꯣꯏ ꯃꯤ 5-6 ꯐꯝꯕꯕꯣ ꯄ꯭ꯂꯥꯎ ꯄ꯭ꯂꯦꯠ ꯙꯨꯠ ꯂꯥꯎꯕ ꯑꯝꯇꯪ ꯄꯨꯁꯜꯂꯒ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯁꯤꯗꯤ ꯄꯩꯁꯥ ꯄꯥꯝꯃꯨꯏꯀꯣ ꯄꯣꯌꯦꯡꯒ ꯄꯥꯝꯃꯨꯏ ꯍꯥꯏꯁꯤꯅꯦꯍꯦ ꯀꯩꯅꯣ ꯑꯁꯣꯝꯗꯁꯨ ꯆꯥꯅ ꯊꯛꯅꯕꯁꯦ ꯌꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯁ ꯃꯣꯏꯁꯦ ꯋꯥꯔꯤ ꯑꯃ ꯑꯗꯨꯅꯤꯅꯦ ꯆꯥꯅ ꯊꯛꯅꯕꯗꯤ ꯑꯃꯠꯇꯁꯨ ꯄꯨꯊꯣꯔꯛꯇꯦ ꯑꯗꯨꯒ ꯄꯣꯌꯦꯡ ꯈꯣꯡꯕꯗꯤ ꯂꯥꯛꯏꯅꯦ ꯑꯉꯥꯡ ꯄꯨꯂꯞ ꯊꯥꯖꯤꯜꯂꯛꯇꯅ ꯑꯁ ꯁꯤꯗꯤ ꯂꯥꯎꯗ ꯌꯥꯔꯦ ꯀꯥꯟꯅꯔꯣꯏ ꯆꯠꯁꯦ ꯑꯥꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯂꯩꯖꯔ ꯆꯥꯎꯔꯁꯤ ꯂꯥꯎ ꯁꯤꯗꯤ ꯌꯥꯔꯣꯏꯗ ꯀꯦꯛ ꯑꯍꯨꯝ ꯌꯥꯎꯗꯦꯀꯣ ꯅꯣꯏ ꯈꯨꯁꯤꯟ ꯆꯥꯁꯤꯟꯁꯦ ꯂꯨꯅꯦꯍꯦ ꯌꯥꯝ ꯆꯣꯞꯄ ꯇꯥꯔꯅꯤ ꯑꯩꯈꯣꯏꯁꯨ ꯆꯠꯈꯤꯅ ꯐꯔꯅꯤꯗ ꯁꯤ ꯌꯧꯁꯜꯂꯗꯤ ꯇꯥꯡꯗꯤ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯁ ꯁꯤ ꯌꯥꯝ ꯏꯇꯥꯎ ꯆꯠꯁꯤꯜꯂꯛꯑꯣ ꯍꯦꯔꯥ ꯁꯤꯕꯨ ꯑꯁ ꯌꯥꯝ ꯐꯖꯗꯕ ꯁꯤꯟꯕꯁꯤꯕꯨ ꯃꯣꯏꯗꯤ ꯀꯩ ꯅꯠꯇ꯭ꯔꯒꯁꯨ ꯃꯣꯏꯁꯦ ꯊꯛꯆꯤꯜꯂꯒ ꯌꯨ ꯊꯛꯄꯒꯤ ꯄꯤꯗꯕ ꯑꯣꯏꯖꯥꯠꯂꯣ ꯉꯥꯛꯇꯪ ꯉꯥꯏꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯄꯨꯡꯒꯥꯏ ꯑꯃ ꯍꯦꯟꯅꯅꯦ ꯑꯩꯈꯣꯏꯅꯤꯅ ꯉꯥꯏꯔꯛꯏꯁꯦ ꯑꯁ ꯆꯥꯕꯗ ꯀꯩ ꯌꯥꯝ ꯇꯧꯕ ꯃꯥꯜꯂꯗ꯭ꯔꯥꯅ ꯏꯇꯥꯎ ꯑꯋꯥꯠꯄ ꯍꯥꯏꯔꯣꯀꯣ ꯑꯋꯥꯠꯄ ꯍꯥꯏꯔꯣ ꯑꯁ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥꯕꯨ ꯑꯩꯈꯣꯏ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯉꯁꯥꯏ ꯇꯧꯔꯤꯁꯦ ꯑꯩ ꯕꯣꯔꯗ ꯍꯥꯏꯒꯦ ꯏꯇꯥꯎ ꯉꯥꯎꯗꯪ ꯀꯧꯔꯛꯑꯣ ꯍꯣꯏ ꯃꯥ ꯑꯝꯇ ꯊꯥꯖꯤꯜꯂꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯌꯥꯗ꯭ꯔꯦꯀꯣ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯈꯨꯁꯤꯟ ꯂꯥꯛꯁꯤꯟꯅꯣ ꯍꯥꯏꯕꯗꯗꯤ ꯏꯁ ꯏꯃꯥꯏ ꯃꯥꯅꯦ ꯑꯁ ꯑꯣꯛ ꯃꯀꯣꯛ 4-5 ꯇꯧꯅꯤ ꯌꯥꯏ ꯑꯗꯨꯗꯤ ꯂꯥꯏꯗꯅ ꯃꯇꯨꯝ ꯃꯕꯨꯛ ꯄꯤꯖꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣꯝꯇ ꯊꯣꯡꯗꯕꯅꯦ ꯑꯁꯣꯝꯗ ꯊꯤ ꯐꯖꯗꯦ ꯍꯦꯃ ꯂꯧꯕ ꯆꯠꯈꯤꯌꯦ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯔꯦꯗꯤ ꯂꯩꯔꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯊꯣꯡꯀꯠꯂꯒ ꯑꯩꯈꯣꯏꯕꯨꯗꯨ ꯉꯥꯏꯒꯗ꯭ꯔꯥꯅꯦ ꯆꯥꯈꯤ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯁꯤꯕꯣ ꯆꯠꯅꯕ ꯇꯧꯔꯁꯤꯗ ꯑꯩ ꯑꯝꯇ ꯉꯥꯏꯈꯣ ꯁꯤ ꯀꯕꯣꯛ ꯆꯥ ꯑꯝꯇꯪ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯃꯀꯣꯛꯇꯣ ꯄꯨꯔꯛꯑꯦ ꯃꯔꯥꯝꯗ ꯁꯦꯝꯃꯨꯈꯤꯒꯦ ꯁꯤ ꯆꯥꯔ ꯑꯃꯨꯛ ꯂꯩꯗꯣꯏꯔꯣ ꯑꯩꯈꯣꯏꯅꯤꯁꯦ ꯀꯄꯨ ꯆꯂꯥꯏꯕ ꯏꯕꯥꯅꯤꯕꯣ ꯌꯥꯔꯗꯤ ꯏꯇꯥꯎ ꯆꯠꯁꯤꯂꯣ ꯌꯦꯁꯤꯡꯕ ꯀꯔꯤ ꯈꯨꯁꯤꯟ ꯂꯥꯛꯁꯤꯟꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯁꯤꯅꯦꯍꯦ ꯂꯥꯛꯑꯝꯃꯤ ꯊꯣꯡꯉꯣ ꯅꯪꯁꯨ ꯌꯨꯝꯗ ꯆꯥꯛ ꯍꯥꯞꯄꯅꯣꯒ ꯇꯧꯔꯦꯒ ꯍꯥꯏꯖꯜꯂꯝꯃꯤ ꯀꯅꯥꯅ ꯈꯪꯖꯅꯤꯌꯦ ꯃꯃꯥꯡ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗꯤ ꯆꯥꯛ ꯌꯨꯝꯗ ꯆꯥꯛ ꯑꯝꯇ ꯆꯥꯅꯗꯦ ꯑꯥꯗ ꯊꯟ ꯆꯥꯔꯛꯄ ꯉꯥꯛꯇꯅꯤ ꯉꯁꯤꯒꯤꯁꯤꯗꯤꯀꯣ ꯑꯁ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯄꯨꯛ ꯊꯟꯕ ꯈꯔ ꯆꯥꯔꯒ ꯇꯨꯝꯃꯨꯔꯁꯤ ꯉꯁꯤꯗꯤ ꯌꯥꯔꯦ ꯑꯗꯨ ꯇꯧꯔꯁꯤ ꯑꯩ ꯂꯥꯛꯑꯝꯃꯤ ꯇꯨꯝꯃꯨꯔ ꯃꯥꯜꯂꯤꯅꯦ ꯍꯪꯉꯣꯏ ꯌꯥꯗ꯭ꯔꯦꯍꯦ ꯏꯪꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯅꯪ ꯀꯩꯅꯣꯝꯇ ꯇꯧꯔꯛꯑꯣ ꯆꯠꯂꯣ ꯑꯩ ꯆꯥꯛ ꯁꯔꯨꯛꯇꯣ ꯈꯤꯇ ꯁꯥꯍꯜꯂꯣ ꯑꯁ ꯆꯥ ꯊꯨꯔꯛꯑꯣ ꯌꯥꯗ꯭ꯔꯦꯍꯦ ꯀꯩꯅꯣ ꯆꯥꯕꯣ ꯅꯣꯏ ꯑꯥꯗ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯕ ꯍꯥꯏꯁꯦ ꯍꯥ ꯆꯥꯛ ꯀꯩꯒꯤ ꯆꯥꯛꯅꯣ ꯅꯣꯏ ꯑꯥꯗ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯕꯣ ꯑꯣ ꯆꯥꯔꯛꯇ꯭ꯔꯦ ꯄꯨꯔꯥ ꯃꯇꯥꯡ ꯏꯃꯨꯡ ꯑꯣꯏ ꯂꯩꯔꯝꯃꯦ ꯈꯪꯗꯦ ꯋꯥꯔꯤꯗꯗꯤ ꯌꯥꯝ ꯇꯣꯏꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯆꯦ ꯏꯕꯥꯅꯤ ꯉꯁꯥꯏ ꯀꯩ ꯅꯪ ꯁꯤ ꯈꯛꯇꯔꯣ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕꯗꯨꯕꯣ ꯇꯥꯇꯣꯡꯒꯤ ꯈꯔ ꯈꯥꯛꯑꯝꯃꯦ ꯇꯥꯇꯣꯅꯕ ꯃꯣꯏ ꯑꯥꯂꯨ ꯃꯣꯏ ꯑꯣꯛ ꯄ꯭ꯂꯥꯎꯕꯨ ꯆꯥꯕꯨ ꯑꯣꯛꯄꯨ ꯆꯥꯕꯨ ꯌꯦꯡꯕꯨ ꯑꯣꯛ ꯄꯥꯔ ꯑꯃ ꯆꯥꯔꯛꯑꯗ ꯃꯣꯏꯗꯤ ꯄꯨꯛ ꯊꯜꯂ ꯆꯥꯅꯤꯡꯉꯔꯣꯏꯌꯦ ꯈꯥꯎꯔꯅꯨ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯂꯨꯍꯣꯡ ꯆꯠꯄꯁꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯄꯩ ꯆꯥꯕꯅꯤꯈꯥꯎꯔꯅꯨ ꯌꯥꯝ ꯍꯥꯞꯇꯣꯔꯛꯑꯒꯦ ꯑꯩꯈꯣꯏꯅꯤ ꯆꯥꯊꯣꯛꯑꯅꯤ ꯆꯥꯅ ꯊꯛꯅꯕꯁꯤ ꯌꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯁ ꯃꯣꯏꯁꯦ ꯋꯥꯔꯤ ꯑꯃ ꯑꯗꯨꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯄꯣꯌꯦꯡꯁꯦ ꯑꯝꯇ ꯄꯨꯊꯣꯔꯛꯇꯦ ꯍꯥꯏꯕ ꯑꯁ ꯑꯩꯈꯣꯏꯅꯤꯁꯦ ꯄꯣꯌꯦꯡ ꯄꯨꯊꯣꯔꯛꯇꯣꯏꯅꯦ
ꯑꯗꯩ ꯅꯪ ꯃꯤꯗꯣꯏꯅꯦ ꯃꯣꯏ ꯌꯦꯡꯒꯗꯕ ꯄꯨꯊꯣꯔꯛꯇꯦ